Matam na purakpa ahongba amadi prakitigi thingma ngamdraba ahongba kayada matam amada maningtam na leramba jiba kaya amadi prithivigi leimaidagi mutkhiduna leironungna chatki amadi fossil oina aikoina makoigi mamising atu uba pangi adubu jiba kharati makoina matam aduda sikiba adugi saklon gaidana un manungda phungduna leirambasu thengnei ngasi mayamgidamukta puduna laksariba video asidi chahi lising kayagi mamangda leramba aduga haujina prithivigi leimaidagi mutkraba jiba makal tarit ki maramdani Siberia gi ingkraba amati matam chuppada untana kuptuna leiba mapam aduda lepa leitana baigyanik singna ariba matamgi jiba kya amasu mapop kaidana discover tawri masigi yamna chawba maramdi lepa leitana hengatlaktiba global warming asina maram oiraga un sautokpagi chang asi hengatlakpadagini channel asida naunga lakpiriba nungsijarba viewers singna subscribe button da click amamamtag namiduna channel asibu support tawbiyu amati asigumlaba yamna interesting oiraba video kya ama leptana yengbiyu amok video maikaida pangasi number 8 subda leiriba prithivigi leimaidagi mangkhraba sa makal adudi woolly mammoth hariba woolly mammoth asidi mayamna soidana khangbiramlagani animation cartoon movies kya amadasu yawa thengnabiramlagani ngasidagi chahi lising taragi mamangda ice age na loislakpa matamda hariba woolly mammoth asi mangkibani haina aikoina khanai adubu hariba wafam asi achumma makti natte maramdi hariba sa makal asidi ngasidagi chahi lising ahunga chaunga dagi lising mari gi mamangda so prithivigi leimaida lerami gijagi pyramid na saba lokiba chahi chanipan gi matung phawba hariba woolly mammoth asi prithivida leramki ice age loislakpa matam aduwaidagi makoigi population yamna thina hataraki adubu mioibana yamna ka hen hatokpiba aduna maram oiraga prithivigi leimaidagi mutkibagi achawa maram amasu oiki haujiksu aikoina woolly mammoth ki fossil su marakta fangne adubu 2007 ta fangkiba liuba kauba woolly mammoth ki fossil adudagi scientist singna information kya ama phangki masigi matung 2010 da Siberia ki mapam amadagi mammoth amagi haksang amsu phangki masibu scientist na yuka haina mingthonki woolly mammoth asimati ngasi fawa phangkiba mammoth sing adudagi yamna thina well preserved tawba ama oire haujik scientist singna unna famjinduna leramba mammoth tigi DNA sizna duna haujik amuk nahongnana anawa punsi ama puraknaba honari masisu Asia elephant amadi mammoth anina clone tawnaraga puthokadaba kuiraroi Siberia gi unmrakta woolly mammoth na amuk nahongnana maningtamna khongdarakadaba number 6 subda leiriba prithivigi leimaidagi mangkhraba jiba aduni cap lion ne somna soidana haujik ki fangliba nongsa makal asigi mohong matau amadi kamdawi haiba khanglamnakani mamaida fajarba samgumna songna hawi atubu cap lion haiba mangkhraba lion makal asigi mamaidadi sam yamna haude ek yengbada yamna thina kiba sa makal ama oiram haiba cap lion asidi haujik matamgi African lion asidagisu yamna tongalami amadi marisu yamna lamna lainai expert singi motadi haiba cap lion asi kai haiba sa makal aduga yamna naknei haina khanai makoigi ayamba fossil asi surang manungda haibadi cap manungda fangi masigi oithokpa yaba maramdi makoina ingkraba winter da ngakthoknanaba cap manungda leirambasu yai ngasidagi chahi lising taragi mamangda ice age na loisilakpa matamda cap lion asisu tapna mangsilaki masigi matakta anganma matamgi misingna yamna kahen hatpasu hengalaki masina cap lion asi mangkibagi achoba maram amani su haina experts na fongdongai handakta 2017 da Siberia gi ingkraba mapam amada cap lion macha amagi hakchang tekta gaidana phangki hariba lion macha adubu scientist singna Sparta haina maming thonki hariba cap lion gi cup asi ngasi fawda phangkiba extinct animals singi marakta yama tekta gaidaba ama haibudu oiri number 5 subda leiriba ngasi prithivigi leimaidagi mangkraba sa makal adune step bison ne step bison haiba sa makal asidi haujik fangliba bison asigi mangkhraba makal amani haiba step bison asidi ice is matamda mammoth step haiba mafam aduda phangnami ice is na loisilakpa ahongwa lakpa climate amadi ka henba human gi hunting na maram oiraga haiba step bison asi prithivigi leimaidagi mutki haujik matamgi bison asidagi step bison matu songba heli amadi chawbusu yamna heli
ꯑꯗꯨꯕꯨ 2011ꯗ ꯁꯥꯏꯕꯦꯔꯤꯌꯥꯒꯤ ꯎꯟꯇꯅ ꯀꯨꯞꯇꯨꯅ ꯂꯩꯕ ꯃꯐꯝ ꯑꯃꯗꯒꯤ ꯐꯝꯖꯤꯜꯂꯕ ꯁ꯭ꯇꯦꯞ ꯕꯥꯏꯁꯟꯒꯤ ꯍꯛꯆꯥꯡ ꯑꯃ ꯐꯪꯈꯤ꯫ ꯍꯛꯆꯥꯡ ꯑꯗꯨꯗ ꯕ꯭ꯔꯦꯟ, ꯍꯥꯔꯠ ꯑꯃꯗꯤ ꯗꯥꯏꯖꯦꯁꯇꯤꯚ ꯁꯤꯁꯇꯦꯝ ꯐꯥꯎꯕ ꯌꯥꯎꯔꯝꯈꯤ꯫ ꯃꯁꯤꯅ ꯑꯃꯨꯛ ꯅꯧꯅ ꯀ꯭ꯂꯣꯟ ꯇꯧꯔꯒ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯕꯥꯏꯁꯟ ꯃꯈꯜ ꯑꯁꯤ ꯄꯨꯊꯣꯛꯄꯁꯨ ꯌꯥꯔꯒꯅꯤ꯫ ꯅꯝꯕꯔ 3 ꯁꯨꯕꯗ ꯂꯩꯔꯤꯕ ꯁꯥ ꯃꯈꯜ ꯑꯁꯤꯗꯤ ꯂꯤꯅꯥ ꯍꯣꯔꯁꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯒꯣꯜ ꯃꯈꯜ ꯑꯁꯤꯗꯤ ꯃꯥꯡꯈ꯭ꯔꯕ ꯁꯒꯣꯜꯒꯤ ꯁ꯭ꯄꯦꯁꯤꯁ ꯃꯈꯜ ꯑꯃꯅꯤ꯫ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯃꯣꯗꯔꯟ ꯗꯦꯒꯤ ꯍꯣꯔꯁꯀ ꯃꯥꯟꯅꯒꯅꯤ꯫ ꯑꯥꯏꯁ ꯑꯦꯖ ꯃꯇꯝꯒꯤ ꯏꯪꯈ꯭ꯔꯕ ꯃꯇꯝꯗ ꯂꯩꯔꯝꯕ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯃꯇꯨ ꯍꯧꯖꯤꯛꯀꯤ ꯁꯒꯣꯜ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯤꯅ ꯁꯥꯡꯕ ꯍꯦꯜꯂꯤ꯫ 2018ꯗ ꯁꯥꯏꯕꯦꯔꯤꯌꯥꯗꯒꯤ ꯆꯍꯤ 90,000 ꯍꯦꯜꯂꯕ ꯂꯤꯅꯥ ꯍꯣꯔꯁꯀꯤ ꯃꯆꯥ ꯑꯃ ꯊꯦꯡꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯁꯒꯣꯜ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯐꯖꯅ ꯃꯄꯣꯞꯁꯨ ꯀꯥꯏꯔꯝꯗꯦ ꯑꯃꯗꯤ ꯃꯁꯥꯗ ꯕ꯭ꯂꯗꯁꯨ ꯌꯥꯎꯔꯝꯕ ꯑꯥꯏꯁ ꯑꯦꯖ ꯃꯇꯝꯒꯤ ꯑꯅꯤꯁꯨꯕ ꯁꯥ ꯃꯈꯜ ꯑꯃꯁꯨꯅꯤ꯫ ꯁꯒꯣꯜ ꯃꯆꯥ ꯑꯁꯤꯅ ꯁꯤꯈꯤꯕ ꯃꯇꯝꯗ ꯁꯨꯞꯅꯇꯒꯤ ꯊꯥ 2-3ꯈꯛ ꯑꯣꯏꯈꯤ꯫ ꯃꯁꯥꯗ ꯕ꯭ꯂꯗ ꯌꯥꯎꯔꯝꯕ ꯑꯥꯏꯁ ꯑꯦꯖ ꯃꯇꯝꯒꯤ ꯑꯍꯥꯟꯕ ꯁꯥ ꯑꯗꯨꯗꯤ ꯆꯍꯤ 50,000 ꯁꯨꯔꯕ ꯃꯦꯃꯣꯠ ꯑꯃꯗꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯕ꯭ꯂꯗ ꯃꯈꯜ ꯑꯁꯤ ꯂꯤꯅꯥ ꯍꯣꯔꯁ ꯑꯁꯤꯅ ꯑꯣꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯍꯣꯔꯁ ꯃꯈꯜ ꯑꯁꯤ ꯀ꯭ꯂꯣꯟ ꯇꯧꯗꯨꯅ ꯄꯨꯊꯣꯛꯄꯁꯨ ꯌꯥꯝꯅ ꯂꯥꯏꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯁꯒꯣꯜ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯈꯦꯠꯅꯕꯗꯤ ꯂꯩꯔꯣꯏ꯫ ꯅꯝꯕꯔ 3 ꯁꯨꯕꯗ ꯂꯩꯔꯤꯕ ꯁꯥ ꯃꯈꯜ ꯑꯁꯤꯗꯤ ꯀꯦꯞ ꯕꯤꯌꯔꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯦꯞ ꯕꯤꯌꯔ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯐꯪꯂꯤꯕ ꯄꯦꯟꯗꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯕꯤꯌꯔ ꯃꯈꯜ ꯑꯁꯤꯒꯨꯝꯅ ꯍꯥꯔꯕꯤꯚꯣꯔꯁ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯥꯏꯁ ꯑꯦꯖꯀꯤ ꯏꯪꯈ꯭ꯔꯕ ꯃꯇꯝꯗ ꯀꯦꯞ ꯕꯤꯌꯔ ꯃꯈꯜ ꯑꯁꯤꯅ ꯀꯦꯞ ꯃꯅꯨꯡꯗ ꯃꯇꯝ ꯁꯥꯡꯅ ꯍꯥꯏꯕꯔꯅꯦꯠ ꯇꯧꯗꯨꯅ ꯂꯦꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗꯅꯤ ꯀꯦꯞ ꯂꯥꯌꯟꯅ ꯕꯤꯌꯔ ꯃꯈꯜ ꯑꯁꯤꯕꯨ ꯍꯟ ꯇꯧꯗꯨꯅ ꯆꯥꯊꯣꯛꯏ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯌꯥꯝꯅ ꯇꯣꯏꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤꯁꯨ ꯁꯨꯔꯪ ꯃꯅꯨꯡꯗ ꯂꯥꯟꯊꯦꯡꯅꯕ ꯑꯃꯗꯤ ꯃꯤꯑꯣꯏꯕꯅ ꯀꯥ ꯍꯦꯟꯅ ꯍꯥꯠꯇꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ 2023ꯒꯤ ꯃꯃꯥꯡꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯨꯠꯈꯤꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯕꯤꯌꯔ ꯃꯈꯜ ꯑꯁꯤꯒꯤ ꯐꯣꯁꯤꯜꯁꯤꯡ ꯀꯦꯞ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯇꯣꯏꯅ ꯐꯪꯂꯤ꯫ 2020ꯗ ꯁꯥꯏꯕꯦꯔꯤꯌꯥꯗꯒꯤ ꯀꯦꯞ ꯕꯤꯌꯔꯒꯤ ꯍꯛꯆꯥꯡ ꯑꯃ ꯐꯪꯈꯤ꯫ ꯍꯥꯏꯔꯤꯕ ꯀꯦꯞ ꯕꯤꯌꯔꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯆꯍꯤ 2022ꯗꯒꯤ 90,000 ꯁꯨꯔꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯕꯤꯌꯔ ꯑꯗꯨꯒꯤ ꯃꯅꯥꯇꯣꯟ ꯁꯔꯨꯛ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯄꯣꯞ ꯀꯥꯏꯗꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯅꯝꯕꯔ 2ꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯥꯡꯈ꯭ꯔꯕ ꯁꯥ ꯃꯈꯜ ꯑꯗꯨꯗꯤ ꯋꯨꯂꯤ ꯔꯥꯏꯅꯣꯁꯣꯔꯁꯅꯤ꯫ ꯋꯨꯂꯤ ꯔꯥꯏꯅꯣꯁꯣꯔꯁ ꯑꯁꯤ ꯔꯥꯏꯅꯣꯁꯣꯔꯁ ꯁ꯭ꯄꯦꯁꯤꯁꯀꯤ ꯃꯥꯡꯈ꯭ꯔꯕ ꯁ꯭ꯄꯦꯁꯤꯁ ꯃꯈꯜ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯐꯪꯂꯤꯕ ꯔꯥꯏꯅꯣꯁꯣꯔꯁ ꯑꯁꯤꯒ ꯃꯥꯟꯅꯗꯕꯤꯗ ꯌꯥꯝꯅ ꯑꯁꯥꯡꯕ ꯑꯃꯗꯤ ꯑꯁꯣꯡꯕ ꯃꯇꯨ ꯄꯥꯜꯂꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯏꯪꯈ꯭ꯔꯕ ꯑꯥꯏꯁ ꯑꯦꯖꯀꯤ ꯃꯇꯝꯗ ꯃꯦꯃꯣꯠ ꯁ꯭ꯇꯦꯞ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯥꯡꯈꯤꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝꯗꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯃꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯥꯁ ꯍꯟꯇꯤꯡꯅꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯁꯥ ꯑꯁꯤꯅ ꯃꯥꯡꯈꯤꯕ ꯆꯍꯤ 13,000 ꯁꯨꯈ꯭ꯔꯦ꯫ 2015ꯗ ꯁꯥꯏꯕꯦꯔꯤꯌꯥꯗꯒꯤ ꯋꯨꯂꯤ ꯔꯥꯏꯅꯣꯁꯣꯔꯁ ꯃꯆꯥ ꯑꯃꯒꯤ ꯐꯖꯅ ꯄ꯭ꯔꯤꯖꯥꯔꯚ ꯇꯧꯔꯕ ꯕꯣꯗꯤ ꯑꯃ ꯎꯟ ꯃꯅꯨꯡꯗꯒꯤ ꯐꯪꯈꯤ꯫ ꯁꯥꯏꯟꯇꯤꯁꯅ ꯃꯁꯤꯕꯨ ꯁꯥ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯈꯤ꯫ ꯍꯥꯏꯔꯤꯕ ꯋꯨꯂꯤ ꯔꯥꯏꯅꯣꯁꯣꯔꯁ ꯃꯆꯥ ꯑꯁꯤꯅ ꯁꯤꯈꯤꯕ ꯃꯇꯝꯗ ꯁꯨꯞꯅꯒꯤ ꯆꯍꯤ 3-4ꯈꯛ ꯑꯣꯏꯈꯤ꯫ 2020ꯗ ꯑꯃꯨꯛꯀꯁꯨ ꯋꯨꯂꯤ ꯔꯥꯏꯅꯣꯁꯣꯔꯁꯀꯤ ꯄ꯭ꯔꯤꯖꯥꯔꯚ ꯕꯣꯗꯤ ꯑꯃꯁꯨ ꯐꯪꯈꯤ꯫ ꯍꯥꯏꯔꯤꯕ ꯋꯨꯂꯤ ꯔꯥꯏꯅꯣꯁꯣꯔꯁ ꯑꯁꯤꯗꯗꯤ ꯏꯟꯇꯔꯅꯦꯜ ꯑꯣꯔꯒꯥꯟ ꯐꯥꯎꯕ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯅꯝꯕꯔ 1ꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯥꯡꯈ꯭ꯔꯕ ꯁꯥ ꯃꯈꯜ ꯑꯁꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯔꯝꯕ ꯁꯥ ꯃꯈꯜꯅꯣ ꯍꯥꯏꯕ ꯀꯟꯐꯥꯔꯝ ꯇꯧꯕ ꯉꯝꯗ꯭ꯔꯤ꯫ ꯁꯣꯝꯅ ꯑꯃꯨꯛꯇꯪ ꯈꯟꯕꯤꯌꯨ, ꯑꯁꯤꯒꯨꯝꯂꯕ ꯖꯤꯕ ꯃꯈꯜ ꯀꯌꯥ ꯑꯃꯗꯤ ꯉꯁꯤꯁꯨ ꯁꯥꯏꯕꯦꯔꯤꯌꯥꯒꯤ ꯏꯪꯈ꯭ꯔꯕ ꯎꯟꯇꯅ ꯀꯨꯞꯇꯨꯅ ꯂꯩꯕ ꯂꯩꯃꯥꯏ ꯃꯅꯨꯡꯗ ꯀꯌꯥꯃꯨꯛ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ꯫ 2018ꯗ ꯁꯥꯏꯕꯦꯔꯤꯌꯥꯗ ꯂꯩꯕ ꯁꯥꯀꯥ ꯍꯥꯏꯕ ꯄꯥꯔꯃꯥꯐ꯭ꯔꯣꯁꯠ ꯃꯐꯝ ꯑꯗꯨꯗ ꯀꯦꯅꯥꯏꯟꯒꯤ ꯁ꯭ꯄꯦꯁꯤꯃꯦꯟ ꯑꯃ ꯐꯪꯈꯤ꯫ ꯍꯥꯏꯔꯤꯕ ꯀꯦꯅꯥꯏꯟ ꯑꯁꯤ ꯌꯥꯝꯅ ꯊꯤꯅ ꯋꯦꯜ ꯄ꯭ꯔꯤꯖꯥꯔꯚ ꯇꯧꯔꯕ ꯊꯥ 2ꯈꯛ ꯉꯥꯏꯔꯤꯕ ꯃꯦꯜ ꯄꯄꯤꯅꯤ ꯍꯥꯏ꯫ ꯍꯥꯏꯔꯤꯕ ꯁꯥ ꯃꯈꯜ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 19,000 ꯃꯃꯥꯡꯗ ꯁꯤꯈꯤꯕ ꯁꯥ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯄꯄꯤ ꯑꯁꯤꯒꯤ ꯃꯇꯨ, ꯃꯅꯥꯇꯣꯟ ꯑꯃꯗꯤ ꯃꯌꯥꯁꯨ ꯏꯟꯇꯦꯛ ꯑꯣꯏꯅ ꯌꯥꯎꯔꯝꯃꯤ꯫ DNA ꯁꯦꯀ꯭ꯋꯦꯟꯁꯤꯡꯅ ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯀꯦꯅꯥꯏꯟ ꯃꯈꯜ ꯑꯁꯤꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯈꯪꯗ꯭ꯔꯤ ꯑꯃꯗꯤ ꯍꯨꯏ ꯅꯠꯇ꯭ꯔꯒ ꯋꯣꯜꯐ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯀꯟꯐꯥꯔꯝ ꯇꯥꯗ꯭ꯔꯤ꯫ ꯍꯥꯏꯔꯤꯕ ꯀꯦꯅꯥꯏꯟ ꯃꯈꯜ ꯑꯁꯤꯕꯨ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯗꯣꯒꯣꯔ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯗꯦꯂꯤ ꯗꯣꯁ ꯃꯅꯤꯄꯨꯔꯅ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯗꯨꯅ ꯑꯅꯧ-ꯑꯅꯧꯕ ꯑꯁꯤꯒꯨꯝꯂꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯕ ꯋꯥꯏꯜꯗ ꯂꯥꯏꯐꯀꯤ ꯃꯔꯝꯗ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯂꯦꯞꯇꯅ ꯌꯦꯡꯕꯤꯌꯨ꯫